Makada ma'am puno putara mo sa bolo ni ko mo kurum jering as Manipur phone ke batungan tungan pa pauche sindigi maro headline sing mudi maro ba pausing puduna laksari tabisi Manipur da president rule tha taruk makha sang tha ba parliament ki house ani magna yaba pikre Jomi amusung kuki ni ki marakta yana da hengalakli jomi sino khunda ba mafam da kuki jo chang ba yaroi Kuki singal lekham pokpi ki khulmapu wana na honorak pugi thawng yaning de village authority. Modi sahagi liching makhada Manipur ki chawkhat thabrang da ano yawal ama laklagani biren. Private hospital sing da PMJAY scheme gi matam khara chanarak dawa yari. Hojik tabisi marwa bapaw. Manipur da president rule tha taruk makha sang thaba parliament ki house ani magta yaba pikre Manipur da chalai riba president rule mathang sahi 2026 ki February 13 phawbal laikhigani president rule makha tana August 13 degi tha taruk amaga sangthana ba parliament house ani magna yaba pikre Lok Sabha da union home minister Amit Shah na Manipur da president rule tha taruk amaga sangdok na ba statutory resolution ama puthoklaba matung house na mamang thada July 13 da ayaba pikrabani ngasi Rajya Sabha gi mifam da Bihar gi electoral roll gi matang da sabu wathok ama oiriba asiga mari leina na debate tawnabada opposition na MP sing na akan ba mong da protest toki charang na ba marakta voice vote ta Manipur da makha ta na president rule tha taruk amaga sangdok na ba warep lawkhibani loina na house ki mifam so hayang ayuk pung 13 fawba adjourn tawre haina lawthokre Home Affairs ki Union Minister of State Nityananda Rai na Manipur da President rule tha makhata na sangdokpagi resolution pukhaladun hai Manipur da hojik administration gi oiba thabak thoram da hongba leire maramna President rule sangdokpa sitangai fadaba mathawni court na pikhiba order amana maram oraga Manipur da kanglok ki hana sunaba thokhibani chahi sigi February 13 degi Manipur da President rule Thamlakhiba asigi manungda state asigi oina misi mina thokpagi thodok leitri Ministry of Home Affairs na tongan ba civil society organization amasung security agencies singa toina wari sanaduna mathau taba thabak thauram sing lokhatpagi Manipur da tungdu leitaba ingtappa mahusagi punsida tapna hanjalakle haina makha taki Manipur gi oiriba figam asida president rule makha tana thataruk amaga sangdokpa mathau tabana Resolution adu pass tawna naba move tawkhibane adubu opposition members singna Bihar gi electoral roll gi special intensive revision gi wathok ki matang na khana naba akanba mong da protest thaki adubu preside tawkhiba deputy chairman Haribhajan Narayan gi maikai de gi members singda masa gi mafam da phamna naba appeal tawki pukhalagli resolution asi article 356 की constitution obligation ama leibana akaknaba matam amagi manungda dispose toba mathau tai haiki adumakpu congress ki Jayaram Ramesh na house asida atop resolution khana naba mathau tade haina apanba kaya piki loina na opposition gi maike gi Bihar gi electoral roll gi special intensive revision gi matang da slogan kya laukhi deputy chairman gi maike de gi su members in the appeal kya tawrabasu ta da badagi Manipur da president rule tha taruk amaga sangdok na ba warep adu voice vote ta yaba pikhibani hairi panbe yabadi Lok Sabha da su president rule makhata na tha taruk sangdok pagi ayaba pikhrabani ngasi Rajya Sabha na so ayaba pirabani haunabi matung ina makhata na thabak soidana lokhatlagani Kuki amadi maitai furup anigi marakta misi mina yum kai thadok naduna lanjinna ba kya leire cherak asida ruling party oiriba apigani luching basing gi marakta nungaina da charang na ba kya thorok podegi nongthongbam biren February 8 da masagi chief minister from the resign tawki biren resign tawkraba matung February 13 degi state asida president rule tawrakhibani President gi mijeng makha state asigi lenga governor chalaiduna lakpane February 13 degi state asida president rule thamlakhiba asi tha asigi 13 da loigadabani masigi matungda makha tana mathang sahi gi February 13 da tha taruk amaga sangdokadabani Manipur Legislative Assembly su
suspended animation thamduna leirakibani president rule thamkraba matung manipurda oiriba fibam asi miyamgi mihutni haiduna thagat kraba tongan ba assembly constituency singi MLA singna maru oina BJP na luchingba NDA na anova lengak ama semna honari luchingba singi maike diga anova lengak ama semgani haibaji hanjin pause singda phongna ba leikre loina na governor amadi prime minister da su ruling party MLA singa anova lengak ama sembinaba aiba serol pisingi su leikre dumak pu ngasi phawa BJP na luchingba anova lengak ama semba ngamdri lamdam sigi miyamgi maike diga thuba matamda state asida anova lengak ama semna naba kholaw kaya lauduna taksili adubo hojik leiriba 32 suba Manipur Legislative Assembly suspended animation da thamlibasi muthatlaga nauna election tawbana chungani haina hongdoknabasu yauri amaromda jumi amasung kuki ni ge marakta yanadaba hengalakli jumi singna khundaba mafamda kuki job council ga office sabe yaroi jumi council na kuki jo haiba tham asi recognition taude maram asna kuki jo panba council ama oidiba kuki jo council asi jo missing na khundaba maru oina tu champur gi mafam singdo office natraga function toba yaroi haina akanba wafam thamlakli jomi council gi information and publicity department ngarang thador khiba press statement amana hai manipur gi national highway singna sathokashin yahanabani haina India lengak na chingi akhanaba civil society organization khara kauraga wari sthanai haiba pau fangle national highway amasung highway 102B hongdoknaba wafam khananaba jumi council ntraga chapminariba lupsing tanaramdaba haibasi achumba khongthang nate hairiba lambi sing asi maru oina jomi singna khundaba lambi singni hairiba lambi sing asi hongdoknabani haiduna jomi council na sakhangdaba CSO kharaga wari saba haibasi yaba ngamloi cherol aduna makha tana hai asigumba thabak thoram singsi chathaba yanabagdamak Assam Rifles ki kangbu amana lamkadagi akhanaba miyoi khara imphal da laklaga gangpokpi tamna meeting pangthoknaba pukhiba amasung loirba matung thilakhiba thodok leikhre masida sunatana Assam Rifles ki major amana luchingba kupu amana hairiba miyoi khujok khara adu aijol tamna security piraga pukhibuni pumnamak asi Assam Rifles na lawriba thodang asi maksu achumba khongthang nate jomi council na hokhiba chahi gi me 13 da pangthokhiba annual general assembly da lawkhiba warip ki matungena kuki jo haiba term asi recognize tawde haiba warip lawkhrabani masimona kuki jo council hariba lup asimak jomi council na sakhangdaba lup ama oina jomi singnu khundaba mafam singdo office saba amasung function tawda thingba thamnibani kuki jo council gi makhoi gi office hangba natraga function tawge hairaga su mafam aduda khundariba miyoi singda hana ayaba lawraba matunga sagadabani amadi tawgadabni haina makha tana pankhi jomi council na consilba tribal furup mapal na amata oina leptuna jomi singak senaba amadi chawkhat thorang damak lepkani chairak asida lenga ki maru oiba miyoi singna su leinariba phibam asi khangnaba thabak paikhatnaba adu achumba khongthang oigani jomi council na hana dagi leijaraklaba central leader singak senaba angamba thakta honagani haina su cherol asina makha tana khongtokki masini ngasigi tongan ba pause singda phongkhiba maruiba headline sing amadi maruiba pausing tabiriba singbo amukana khurumjari pausibu nungaibirabdi channel sibu like share amadi subscribe toba kaubiganu purma po thagatchari